ꯑꯩꯈꯣꯏ ꯗꯤꯗꯤꯒ ꯕꯌꯥꯒꯅꯦ ꯁꯤ ꯔꯥꯖꯃꯥꯁꯤꯗ ꯃꯔꯟꯅꯥꯏ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯁꯤꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯄꯥꯜꯂꯛꯄꯗꯣ ꯍꯦꯛꯑꯒ ꯑꯗꯨꯗ ꯐꯪꯕ ꯄꯩꯁꯥꯗꯣ ꯃꯔꯟꯅꯥꯏ ꯇꯧꯕ ꯀꯧꯏ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯅꯃꯥꯗ ꯄꯝꯃꯣ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯞꯄꯤꯗꯨꯕꯨ ꯀꯩꯅꯣ ꯀꯔꯝꯕ ꯌꯦꯟ ꯂꯥꯕꯅ ꯃꯆꯥ ꯆꯦꯜꯂꯤ ꯍꯥ ꯆꯥꯅꯕ ꯆꯥ ꯂꯣꯟꯒꯦꯔꯥ ꯇꯟ ꯍꯧꯒꯦꯔꯥ ꯍꯥꯟꯅ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯅꯤ ꯐꯦꯁꯕꯨꯛꯀꯤꯅꯤꯅ ꯀꯩꯅꯣ ꯇꯧꯗ ꯌꯥꯗꯦꯕꯀꯣ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯑꯁꯨꯃꯥꯏꯅ ꯅꯝꯈ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯇꯨꯁꯤ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯊꯥꯕꯗꯣ ꯂꯩꯕꯥꯛꯁꯦ ꯇꯨꯁꯤꯗ ꯍꯪꯒꯥꯝ ꯊꯥꯕꯗꯨꯅꯦ ꯆꯦꯔꯪꯗꯒꯤ ꯂꯧꯊꯣꯛꯄꯅꯤ ꯃꯔꯥꯁꯦ ꯎꯔꯕ ꯃꯈꯥ ꯆꯠꯂꯤꯁꯦ ꯁꯤꯁꯤꯅ ꯀꯩꯗꯧꯒꯦꯕꯨ ꯃꯔꯥꯗꯤ ꯌꯥꯝ ꯆꯠꯆꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯤ ꯌꯥꯝꯕ ꯅꯠꯇꯕꯅꯤꯅ ꯆꯥꯎꯕꯗ ꯍꯥꯏꯗꯤ ꯍꯪꯒꯥꯝꯁꯦ ꯌꯨꯝꯗ ꯆꯥꯎꯕꯒꯤ ꯆꯥꯡꯗꯣ ꯍꯥꯏꯗꯤ ꯃꯈꯥꯗ ꯊꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯕꯥꯛꯇ ꯊꯥꯕꯒꯤ ꯆꯥꯡꯗꯣ ꯌꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯃꯔꯥꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯁꯤꯅꯅꯦ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯎꯅꯥꯒꯨꯝꯕ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯅ ꯃꯁꯥꯅ ꯑꯗꯨꯝ ꯈꯥꯠ ꯑꯣꯟꯖꯔꯕ ꯍꯥꯏꯇꯥꯔꯦ उधर खेलो उधर खेलो 시기죠 우나제 오시라 시시나 아상거든요 아상고지 복상이죠 그냥 그래 아상고 야오라며 어디서 말디 보라 아상고 오이나 합키우네고 또 마얌체 हौजिक सिलाना ख्वाइदगी पामजबा कई नाव मरे या करी ना हौजिक गिदि लेबाकसे याम हापोजेबा अखोय हौजिक राजमा थागेनको लेबा खरगा सेम्बिरी यामदि थारोय चखाव अहुंगुमदंग थासि यामना थारोयदा मरु अनि दे ना हापो अदु चखाव अहुंपक थारोबा याम पांबी याम थाजलनोबा चखाव अहुंदुदा ट्राई तौजेबा अदुदि मरु तरुक तारेदना इसी सिलाना ख्वाइदि पामजबने मा कुइरमने मा राजमा थानिंगे हाइदि पांबी यामसु चाउदबा ना फर लेबाक से अखोय हंगाम थारम लेबाक तो हंगाम जे लोइसलकपनिना सुम फुक्तेला कांगन बने कोबीजो हंदक की फनायाम लेंथत खरे पुंगताक ता एतु सिदैदा पुंगताक ता एगा जिल ना हाइबसे कीबनी को पुंगताक ता एगा जिल ताई जिदी मयाम यावद्रे जिदी राजमा जे मरु अनि खक थारा येंगे सेयिंग थारगा सिला मरनाई तौनी येमा राजमा जे कुइरमने ममांगदा इमाना थाबो वालोबदा राजमा थारक्तरे राजमा जे अमतंग हायरमदियना हा मरनाई हबे आथ्र नंग खंगद्रो खंगदिया मरनाई तौबा जे कइनो बा क्लब हादि सांगबे होदेबा इंगोन हौदिति लेबा हापलोरमने क्लब तो लौथोओ दागलों नमदनबा थि होदेबा इंगोन मतोंद लेमे हारा खुद कनो दो ग्लब खा चावगे मरनाई है जना आथ्र खंगद्रो मरनाई तौबो गाइदो खंगदब्राबा मरनाई तौबा जे आई साइ तोदगी तौबा अदुदा राजमासिदा मरनाई तौदोइसे कइनो सिने आइना हंगिजे अतै मरनाई तौदुदि खंगे राजमासिदा मरनाई तौदोइसे करिनो राजमा दुदा मरनाई तौबदि राजमा दुदा पालकपदो हेएगा दुदा फंगबो पैसादो मरनाई तौबो कवै करिनो ने कोक्सिबो ट्यूब लाइट और जुमा अखोई कंपनी खर फतब ट्यूब लाइट की कनो ने मगोन पालिजे खर तप्पे नंग वारी सानबजे खर दिवान लोन मे फाव फावनदि मतम खर लोन तम्बर कइनोम तौदे यार राजमा मंगासिदा मरनाई तौदोरि ये आई तौरोय सिदे तौरोगा अदुइगा नंग तौगे जे नंगी सि कोबी दो तौगेरा मतु सि कोबी हम थारि मा अखोइगे राबोन कोबी जिना मरो राबोन मकोक ने को अमखा वाले राबोन मको इदो मापन नेबा पालिजे मयागे चौबुजिगा मचा निपा नंगा मचा अमगा मुथोला दि तारा दि चपचान सुनी हा थमजलो अइना सि परेंगे पांबी थमजल करीनो नमादा पम्मो हायो अंगोंदा सुम नपिदु कइनो करम येन लाबना मचा चेली हा नंगोंदगी हौहरलसे नंदी ग्यान ताबनिना मयाम लो इनारकनी इमोय नुए लोगिबदे ममाम जाजा लाकना गमदे
imoinu numit khaki ma je dhap tawo er chan la ponggi la mayam nupi jing je imoinu numit tadi gyan jam tai imoinu helo lakna phana ngam ji je kari n tawri je ba nangi lakna phana ngam drabo na hai ji bo mane ai di ngam di ngai to pom le ma de lakna phana ngam da ma wari watai chana ba suya de tawri je ma gi lakna phana ngam da ba ma lai ra ba ka nam tawre ai di ma ne ma gi control ma kha ne lai phe gai lai ngam da na te ne akhoi gi bol ke no ga hai ga mai gi kai no mai gi singa hai do du mane ek ta pokhai ko jida ba khoi di sina ma ayam gi di nupi na pokhai khoi di ma no pokhai le na kai ho ga no macaroni thoi gi ho bi gi to ne ada khoi si dai da shampoo lai ye ada ri ngai chan ba lok phok ko di suya ya da ba nang je in khan bada khang no bam lai re na asi da ngau ning man gi da ngau bo ram ne angang pi jing bai ram dok ma de da ba sai ja ina na ba ya se chalo sao sao hap ya bring it what hap ra je se sau ran ka der ro sa ja de suka chalo ai ko di hai ja de ma pe se shan ge to ni mai se chab yam phajam ne ba nan chi dai da sanao ga san bi ga chi gi he ta kai no kopi di ha broi de si di kopi sa ba hai te kopi ha ko kopi ha on kopi do khan to ko cha lo kopi phula broi de kopi phula ye kopi than se mai de ha po lai yo ge phun ne ga ha di adu man kopi ga ha po ha ne ba sa gi ho ba ne la sa ha ho ni ga ha je le ai macaroni cha ro no angang gi namam cha gi macaroni to tum hok jo to kopi do khara chalo ai di kopi gi sa sa ge noi macaroni ho de kem hai ja ro kopi to kitang hap chalo ai kopi tum cha sa ge ai di adu di noi charuk to yaw dre na ja ba nan kok si nan te lai be se ne sung ba di kok sa kar tha dai nan na kok chao ni ma te kok lai ma kok chao ni de lai be ya mayam khai da na ka to ba na te da ai ga sa ba khai da sa ba ni te sa da ba dia de thong da dia de ai ni na bi o ra ba na kum thong a mi na dan ko ai le hai ta nang no pi ro ai de ni sa ni nóขึ้นมาชาจะเดี๋ยวก็จะทานได้ยังไม่มาเลยมาอีกคุณก็ยังเทมจะนำจะช่วยอีกคุณแล้วแน่ที่คุณขนาดคุณโน่นเองทะเล ไม่คุณชนะกำลังมาเลยหรอ ไอ้คุณจะเดียดฉันรู้ว่าตัวช่วยเงินนั่งกี่เดือนดูดีฮะบ้านคุณก็เลยดูติดกูตรงน่ะไม่คุณเจ้าคุณสิ่งที่ฉันรู้จะรู้อุดระไม่คุณเจ้าไม่ยอมนะใจร้องมันบ้าก็ให้ไปตัวคุณที่ใจร้องก็จะจุ่มในใจร้องพอจะไปตัวนั่นเทว่ามาเลยเจ้เราเย่อยู่แล้วก็มาสากันโน้ตเราก็มาได้ไอ้เจ้คนที่ใช้ร่องข้าก็เตียกตัวก็นักกันได้ไปโชว์อะไรอยู่ตัวอะดูกูมาใช้ร่องมันเนี่ยใครนั่นสิตัวมาได้ไอ้เจ้ท่าเอยำท่าคนนี้เอาละมาได้ไอ้เจ้สุกี้มาติยำที่เจ้ให้เจ้อันตาอันสิดีกูเบี้ยโอ้ดูเนี่ยคอยดีเล่นบ้าอันเจ้าสิอีบุ้งยำพมันก็ได้มีขนาดจะผักวนได้ใช่ไหมนะที่สร้างมาวันนี้ก็ไม่อ่ะไอ้เนี่ยมันกันสดลงกี่ดาวcái nuôi này hả bạn? Em không ăn ra gì bu? à tụi mà không muốn mà tụi thà đấy rồi. Daily đó bu, mì thì hầu bu ngâm mì cái ngâm gì cả đó, cầm miếng mèo bu rồi. Ôi đấy là cô bị tham gia bài sạ là rồi. Em ra bên. Phải na tụi khăn tuông mì đi không? Ấy si em giàu thì nó khăn ra đi nè, với nó thay thì sẽ thế nè. Yum đó bốc tên là tại sao thì cái em giàu đừng. Không giàu cái giàu thì. Yum đó thà vậy nè. Na tay cha na cái nó tộc để xem video thì picture lấy vậy nè à phá bơm mina phá giờ vậy vậy nè vậy hao cái này cái phá giờ nó xem mà cam nó phá vậy nè bây giờ ai đi si am phá đến nói à khơi yếm đó ai thì quỷ mang cái thải yếm bơm đó phải tao cái à phá bao nhiêu vậy bác cháu bảo mà nè à cái à phá khác phá cái sang mà nó đâu đó picture có mấy em nhau vậy ai tới rồi nó phá bao nhiêu sang mà nó đâu vậy hả kopi huran gi baga yaw ma tam du hai na di yaw sang ma tam da kopi ga huran di di
ꯑꯗꯨ ꯀꯩꯁꯨ ꯁꯥꯎꯅꯗꯕꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯑꯉꯥꯡꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦꯗ ꯑꯍꯟꯅ ꯍꯨꯔꯥꯟꯒꯦ ꯑꯗꯨꯒꯗꯤ ꯈꯪꯗꯦ ꯌꯥꯎꯁꯪ ꯃꯇꯝꯗꯤ ꯊꯑꯣꯏꯅ ꯍꯨꯔꯥꯜꯂꯛꯀꯅꯩꯗꯨꯗꯤ ꯃꯥꯏꯔꯦꯟꯒ ꯍꯨꯔꯥꯜꯂꯤ ꯕꯣꯔ ꯆꯥꯎꯔꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯑꯩꯅ ꯉꯧꯕꯗꯤ ꯈꯤꯇꯪꯗꯤ ꯍꯧꯒꯟꯕꯅꯦ ꯌꯥꯝ ꯅꯠꯇ꯭ꯔꯁꯨ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯋꯦꯅ ꯃꯁꯥꯅ ꯂꯣꯏ ꯊꯥꯒꯠꯂꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯋꯦ ꯃꯥ ꯍꯥꯄꯨꯒꯥꯔ ꯊꯣꯛꯂꯦ ꯃꯤꯒꯤꯗ ꯊꯥꯒꯠꯀꯦꯗꯨꯅꯦ ꯊꯣꯡꯗꯣꯡ ꯊꯣꯡꯕ ꯌꯥꯗꯦ ꯊꯣꯡ ꯉꯧ ꯌꯥꯗꯦ ꯋꯥ ꯉꯥꯡꯕ ꯈꯇꯪ ꯀꯠꯄ ꯈꯇꯪ ꯑꯣꯏ ꯑꯩꯁꯨ ꯃꯤꯒꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯤꯅꯒ ꯊꯣꯡꯉꯒ ꯆꯥꯅꯤꯡꯕ ꯃꯇꯥꯡꯒ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯁꯨꯡꯐꯪ ꯐꯪꯗꯦ ꯑꯗꯨꯅ ꯀꯔꯝꯕ ꯃꯇꯥꯡꯗ ꯌꯥꯎꯔꯛꯏ ꯑꯩꯁꯤꯅ ꯍꯦꯛꯇ ꯄꯣꯛꯇꯨꯒꯩ ꯅꯥꯔꯀꯥꯟꯗ ꯍꯦꯛꯇꯅꯦ ꯆꯥꯛꯀ ꯆꯥꯅꯤꯡꯗꯕ ꯃꯇꯝꯗꯨꯗꯅꯦ ꯃꯥꯅ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯉ ꯄꯤꯖꯗꯣꯏꯁꯦ ꯑꯗꯨꯁꯨ ꯑꯩꯁꯨꯅꯦ ꯏꯟꯖꯥꯡꯒ ꯀꯩꯅꯣ ꯀꯩꯁꯨ ꯁꯝꯅꯗꯕꯗꯣ ꯑꯗꯨꯝ ꯍꯥꯎꯋꯦꯅ ꯈꯜꯂ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯕ ꯑꯩꯁꯨ ꯑꯗꯨꯅꯦ ꯅꯥꯗ꯭ꯔꯕ ꯃꯇꯝꯗ ꯈꯤꯇꯪꯒ ꯊꯣꯡꯉ ꯄꯤꯖꯔꯗꯤ ꯈꯤꯇꯪ ꯍꯔꯥꯎꯒꯗꯧꯅꯦ ꯅꯥꯗꯕ ꯃꯇꯝꯗꯨꯗꯤ ꯍꯦꯟꯅ ꯆꯥꯅꯤꯡꯉꯔꯣꯏ ꯀꯩꯅꯣꯗ ꯅꯪ ꯆꯥꯅꯤꯡꯅꯤ ꯑꯩꯅ ꯑꯃꯨꯛ ꯅꯪꯅ ꯉꯥ ꯇꯥꯎꯔ ꯊꯣꯡꯕ ꯑꯃ ꯗꯦꯁꯤ ꯀꯩꯅꯣ ꯇꯧꯕ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯄꯤꯖꯕꯗꯣ ꯑꯗꯨ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯎꯗꯦ ꯑꯗꯣ ꯌꯥꯝꯅ ꯍꯥꯎꯈꯤꯕꯩ ꯅꯠꯇꯦ ꯅꯪꯅ ꯆꯥꯕ ꯌꯥꯔꯨꯗꯅ ꯂꯩꯔꯒ ꯌꯥꯝ ꯆꯥꯅꯤꯡꯅ ꯂꯩꯔꯒ ꯆꯥꯈꯤꯕꯗꯨꯗ ꯍꯥꯎꯔꯤꯅꯦꯗꯣ ꯑꯗꯣ ꯑꯃꯨꯛꯇ ꯊꯣꯡꯉꯨ ꯍꯥꯏꯕꯁꯤꯗꯅꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯃꯥ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗꯨꯗꯤꯅꯦ ꯏꯁ ꯀꯩꯅꯣ ꯃꯥ ꯍꯥꯏꯕ ꯃꯌꯥꯝꯗꯨꯕꯣ ꯀꯔꯤꯕ ꯀꯦꯛꯁꯨ ꯁꯥꯏꯌꯦ ꯀꯩꯅꯣ ꯀꯂꯔ ꯐꯨꯗ ꯍꯥꯞꯄꯒ ꯌꯦꯟꯁꯨ ꯇꯥꯎꯋꯦꯌꯦ ꯑꯁ ꯀꯩꯅꯣ ꯃꯥ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯃꯇꯣꯟ ꯂꯩꯔꯤꯉꯩꯗꯤ ꯃꯥ ꯌꯥꯝ ꯆꯥꯏ ꯍꯥꯏꯗ ꯍꯥꯏꯖꯜꯂꯨꯔꯒꯅ ꯅꯪꯗꯤ ꯆꯤꯜꯍꯥꯎ ꯊꯤꯕꯅꯦ ꯈꯪꯕ ꯆꯨꯝꯃꯕꯅꯦ ꯑꯗꯣ ꯁꯨꯛꯇꯣꯛꯇꯅ ꯂꯩꯕꯗꯨꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯕ꯭ꯔꯣ ꯅꯪꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯅ ꯑꯗꯨꯝ ꯁꯥꯈꯤꯅꯤ ꯀꯩꯅꯣ ꯍꯧꯔꯤꯌꯦ ꯃꯃꯥꯅ ꯃꯦꯀ꯭ꯔꯣꯅꯤ ꯁꯤꯗꯅ ꯑꯃꯁꯤꯅ ꯕ꯭ꯂꯣꯒꯤꯡ ꯇꯧꯔꯤ Sida sayamazze, sida sida jakkaye, ꯗꯀꯟ ꯂꯩꯔꯦ ꯊꯔꯃꯁ sida kukkaye, sida avathiniye, sida pise, ꯄꯥꯏꯔꯒ ꯌꯦꯡꯉꯤꯗ ꯎꯂꯤ ꯃꯃꯥꯡꯗ ꯎꯂꯤꯌꯣ ꯅꯠꯇꯦꯅ sida ꯃꯔꯣꯏ mayoye, sida maydor, sida papayaye, sida banana, sida grape, sida apple. ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯊꯥꯎꯗꯧ ꯃꯥꯜꯂꯦꯁꯦ ꯉꯁꯤ ꯊꯥꯎ ꯌꯥꯝꯗꯦ ꯁꯤꯅ ꯐꯩ ꯊꯥꯎ ꯌꯥꯝꯗꯕꯁꯤꯅ ꯐꯩ ꯃꯁꯛ ꯐꯖꯔꯦ ꯄꯤꯖꯅꯤꯡꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯧꯕꯗ ꯑꯗꯨꯝ ꯆꯥꯕꯤꯔꯒꯦ ꯈꯔ ꯅꯪ ꯆꯥꯒꯅꯨ ꯄꯤꯖꯅꯤꯡꯗ ꯃꯥ ꯂꯣꯏ ꯆꯥꯈꯤꯗꯣꯏꯅꯦ ꯄꯤꯖꯅꯤꯡꯗꯅ ꯄꯤꯖꯕꯁꯤ ꯉꯥꯏꯔꯦ ꯑꯩꯅ ꯅꯪ ꯆꯥꯒꯅꯨꯅꯦ ꯄꯤꯖꯅꯤꯡꯗ ꯄꯤꯕꯁꯤꯅ ꯑꯩꯅ ꯊꯑꯣꯏꯅ ꯆꯥꯊꯣꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯅ ꯄꯤꯖꯅꯤꯡꯗꯦ ꯃꯥꯅ ꯆꯥꯗꯣꯔꯤꯅꯤ ꯅꯪꯗꯨꯅ ꯃꯤꯅ ꯆꯉꯥꯡ ꯂꯣꯜꯂꯛꯀꯦ ꯍꯩꯃꯥ ꯆꯉꯥꯡ ꯂꯣꯜꯂꯛꯑꯣ ꯍꯧꯖꯤꯛ ꯃꯇꯝꯗꯤꯕꯀꯣ ꯆꯥꯅꯕ ꯆꯥ ꯂꯣꯟꯒꯦꯔꯥ ꯇꯟ ꯍꯧꯒꯦꯔꯥ ꯍꯥꯟꯅ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯅꯤ ꯐꯦꯁꯕꯨꯛꯀꯤꯅꯤꯅ ꯀꯩꯅꯣ ꯇꯧꯗ ꯌꯥꯗꯦꯕꯀꯣ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯑꯁꯨꯃꯥꯏꯅ ꯅꯝꯈ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯤꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤ ꯍꯧꯖꯤꯛꯀꯤ ꯐꯣꯇꯣ ꯅꯝꯈ꯭ꯔꯗꯤ ꯌꯥꯔꯦ ꯁꯤꯕ ꯅꯥꯕ ꯀꯤꯗ꯭ꯔꯦ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯅ ꯂꯣꯟꯕ ꯆꯉꯥꯡꯁꯦ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯤꯊꯠꯅꯤꯡꯉꯦ ꯑꯁꯤꯁꯤꯅ ꯃꯁꯥ ꯃꯇꯣꯝꯗ ꯊꯥꯒꯠꯄꯗꯨ ꯌꯥꯝ ꯍꯩ ꯁꯥꯕꯅꯦ ꯁꯤ ꯉꯥꯏꯔꯝꯃꯒꯦ ꯃꯌꯥꯝ ꯙꯞꯅꯦ ꯁꯤ 이씨, 더운이가 아니라. ꯉꯥꯏꯔꯝꯃꯒꯦꯒ ꯍꯥꯏꯗ꯭ꯔꯣ ꯑꯁꯤ ꯆꯥꯕꯗꯤ ꯃꯥ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯗꯧꯅꯤ ꯀꯣ ꯑꯉꯥꯡ ꯃꯆꯥꯁꯦ. ꯑꯗꯣ ꯀꯩꯅꯣꯁꯨ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯔꯥꯖꯃꯥ ꯊꯥꯕꯗꯣ ꯑꯍꯥꯟꯕ ꯆꯦꯔꯪ ꯑꯍꯨꯝꯈꯛ ꯊꯥꯁꯦꯅ ꯆꯦꯔꯪ ꯑꯍꯨꯝꯈꯛ ꯊꯥꯔꯝꯕꯅꯦꯕꯀꯣ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯑꯗꯩꯗꯤ ꯁꯤꯂꯥꯗ ꯁꯤ ꯅꯪ ꯅꯥꯔꯅꯥꯏ ꯇꯧꯖꯔꯣꯅ ꯍꯥꯏꯔꯨꯕꯗꯒꯤ ꯆꯦꯔꯪ ꯑꯍꯨꯝ ꯊꯥꯔꯝꯕꯗꯒꯤ ꯆꯦꯔꯪ 3 ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯁꯦꯕꯀꯣ ꯃꯔꯟꯅꯥꯏꯕꯨ ꯄꯟꯈ꯭ꯔꯗꯤꯕ ꯍꯦꯛꯇ ꯁꯤꯕ ꯅꯥꯕ ꯀꯤꯕꯖꯥꯠ ꯅꯠꯇꯦ ꯊꯛ ꯍꯦꯛꯇ ꯇꯧꯈꯤ ꯆꯦꯔꯪ ꯑꯍꯨꯝ ꯊꯥꯕꯗ ꯃꯈꯨꯠ ꯅꯥꯏꯌꯦꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯀꯤꯆꯟꯗ ꯍꯦꯛ ꯊꯣꯡꯕ ꯃꯇꯝꯗ ꯑꯩ ꯄꯩꯁꯥ ꯂꯧꯅꯤ ꯆꯔꯥ ꯑꯃꯒꯤ ꯂꯨꯄꯥ 100 ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦ ꯃꯁꯛꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨꯁꯦ ꯁꯤꯁꯤꯅ ꯆꯥꯅꯦ ꯑꯁꯣꯝꯗꯩ ꯑꯃꯅ ꯍꯥꯎꯗꯧ ꯃꯥꯟꯗꯦꯅ ꯂꯥꯎꯔꯛꯏ ꯁꯤ ꯇꯣꯡꯉꯒ ꯁꯤ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯀꯅꯥ ꯆꯥꯔꯒꯅ ꯄꯣꯔꯛꯏꯁꯦ ꯃꯌꯥꯝ ꯃꯦꯀ꯭ꯔꯣꯅꯤ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯍꯪꯒꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯊꯪꯅꯕ ꯗꯤꯗꯤ ꯍꯣꯏꯗ ꯈꯤꯇ ꯄꯤꯒꯦ
ꯑꯩꯈꯣꯏ ꯍꯪꯒꯥꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯏ ꯍꯥꯏꯕ ꯑꯃꯨꯛꯀ ꯄꯤꯔꯛꯑꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯛꯑꯒ ꯄꯤꯔꯒꯦ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯃꯟꯈꯤꯗꯅ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂ ꯍꯦꯛꯑ ꯁꯤꯂꯥ ꯍꯣꯏ ꯀꯧ ꯉꯥꯡꯕꯒ ꯇꯥꯗꯦ ꯍꯥꯏꯁꯤꯅꯤ ꯍꯔꯥꯎꯃꯟꯗꯅ ꯅꯠꯇ꯭ꯔꯒ ꯍꯪꯒꯥꯝ ꯍꯥꯎꯋꯦ ꯍꯥꯏꯔꯛꯄꯒꯤ ꯍꯔꯥꯎꯔꯤꯔꯥ ꯑꯣꯔ ngасai kenogi rajma gi marannai tawidore na harauri amadi oire marannai tawni habda harau na lor hando sana sadera hando sana sabdi mai nupa na sana ne ai rannai tawroi sana nang rajma pambi tare thaga sana moram dile pe keno gidano nupa gi marannai gidano ado iranai tawrago isadoreba mayam nungda oiram yoksale numitsu changidore numitse phajadre mo phajadra numitse phajabaina ina ngaktang namma lei khali matamna mai bra haugi hojikti numit ka si yengmuda phajari sidai me dagi di numit uhuda kaptorimni adi yala kamnu ogre chatpadani matha sari jesila adi mapan tholok padane yam talli je koi thangna bagi de ani da chura ngale mai mai ani ak chubare aina piro u habada mo yam harawe haba kai gino de yumda habane ne mane video masak urangani ba chenthokriba akoi hogji didi gi hangam pi gi na chalini si samban kan di katle thaina दीदी वीडियो में आना चाहते हो या नहीं नहीं वीडियो में आना चाहते हो या नहीं मैं पहले पूछ रहा हूँ अकोई दीदी को भैया का नेसे अकोई कहीं उत्तराखंड की यामना नुक्सीना ना लेमिना बको अदो